ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯦꯡꯁꯤꯟꯅꯕ ꯉꯝꯅꯗꯕ ꯃꯇꯝꯅꯤ꯫ ꯃꯗꯨꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯀꯥꯏꯊꯣꯛꯄꯗ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝꯅꯤ꯫ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯕ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯊꯣꯛꯄ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯍꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯑꯁꯤꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯥꯐꯍꯟꯕꯗꯤ ꯌꯥꯒꯅꯤ꯫ ꯇꯣꯄꯤꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯑꯃ ꯇꯦꯂꯤꯗꯣꯁ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯎꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯍꯦꯛꯁꯤꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯔꯤꯕ ꯚꯤꯌꯨꯑꯔꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗ ꯀ꯭ꯂꯤꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯇꯣꯄꯤꯛ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯃꯨꯛ ꯚꯤꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗ ꯄꯥꯡꯂꯁꯤ꯫ ꯁꯣꯝꯅ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯅ ꯑꯇꯞꯄ ꯏꯁꯩ ꯇꯥꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯔꯤꯂꯦꯛꯁ ꯐꯤꯜ ꯇꯧꯍꯜꯂꯤ ꯍꯥꯏꯅ꯫ ꯇꯁꯦꯡꯕꯗꯤ ꯁ꯭ꯂꯣ ꯑꯣꯏꯕ ꯏꯁꯩ ꯇꯥꯔꯒ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯟꯗꯦ꯫ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯒꯤ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯡꯕ ꯑꯍꯧꯕ ꯏꯁꯩ ꯇꯥꯕꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯍꯦꯟꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯔꯤꯕ ꯅ꯭ꯌꯨꯔꯣꯟ ꯑꯁꯤꯁꯨ ꯏꯁꯩ ꯑꯗꯨꯒꯤ ꯁ꯭ꯄꯤꯗ ꯑꯗꯨꯒ ꯃꯦꯠꯆ ꯇꯧꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯇꯥꯕꯅ ꯍꯛꯆꯥꯡꯒꯤ ꯑꯦꯅꯔꯖꯤ ꯂꯦꯚꯦꯜ ꯑꯁꯤ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯆꯤꯡꯅꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯕ ꯃꯇꯝꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯊꯦꯡꯅꯩ꯫ ꯍꯥꯏꯕꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯣꯝꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ? ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ 4 ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯟꯖꯤꯟꯕ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯁꯦꯀꯦꯟ 4 ꯑꯃꯨꯛ ꯁꯣꯔ ꯍꯣꯟꯗꯣꯛꯄꯤꯌꯨ꯫ ꯑꯃꯨꯛ ꯁꯦꯀꯦꯟ 8 ꯑꯃꯨꯛ ꯍꯣꯟꯖꯤꯟꯕ ꯑꯗꯨꯒ ꯁꯦꯀꯦꯟ 8 ꯑꯃꯨꯛ ꯁꯣꯔ ꯍꯣꯟꯗꯣꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯂꯛ ꯑꯣꯏꯅ ꯁꯦꯀꯦꯟ 9 ꯆꯪꯅ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯖꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯀꯦꯟ 9 ꯆꯪꯅ ꯁꯣꯔ ꯍꯣꯟꯗꯣꯛꯄꯤꯌꯨ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯌꯧꯍꯟꯕ ꯉꯝꯍꯟꯒꯅꯤ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯐꯤꯜ ꯇꯧꯍꯟꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝꯅ ꯅꯨꯃꯤꯗꯥꯡꯗ ꯁꯣꯏꯗꯅ ꯇꯨꯝꯅꯤꯡꯕ ꯑꯗꯨ ꯐꯥꯎꯔꯛꯀꯅꯤ꯫ ꯅꯝꯕꯔ 3 ꯁꯨꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯣꯡꯃꯒꯤ ꯄ꯭ꯔꯗꯛꯇꯤꯚꯤꯇꯤ ꯑꯃꯗꯤ ꯃꯦꯃꯣꯔꯤꯁꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯇꯝ ꯌꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯅꯨꯡꯇꯤꯒꯤ ꯅꯨꯡꯊꯤꯜꯗ ꯃꯤꯅꯤꯠ 10ꯗꯒꯤ 30 ꯐꯥꯎꯕ ꯇꯨꯝꯕꯅ ꯁꯣꯝꯕꯨ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯃꯗꯤ ꯄ꯭ꯔꯗꯛꯇꯤꯚꯤꯇꯤꯁꯨ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯊꯤꯜꯗ ꯉꯥꯏꯍꯥꯛ ꯇꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯦꯜ ꯑꯁꯤꯕꯨ ꯄꯣꯊꯥꯍꯜꯂꯤ ꯑꯃꯗꯤ ꯃꯄꯥꯡꯒꯜꯁꯨ ꯀꯟꯈꯠꯍꯜꯂꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯒꯤ ꯄꯥꯋꯔꯁꯨ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯁꯤꯅ ꯍꯛꯆꯥꯡꯗ ꯔꯤꯂꯦꯛꯁ ꯐꯤꯜ ꯇꯧꯍꯟꯗꯨꯅ ꯄ꯭ꯔꯗꯛꯇꯤꯚꯤꯇꯤꯁꯨ ꯁꯣꯏꯗꯅ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯅꯝꯕꯔ 4 ꯁꯨꯕ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯣꯝꯁꯨ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄ꯭ꯔꯥ? ꯁꯣꯝꯁꯨ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯅꯥꯛ ꯌꯦꯠꯇ ꯂꯩꯕ ꯁꯔꯥꯎꯟꯗꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯄꯥꯝꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯍꯦꯛꯇ ꯇꯧꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯄꯤꯛꯄ ꯑꯦꯆꯤꯞꯃꯦꯟ ꯑꯃꯒꯤꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯣꯔꯃꯣꯟ ꯊꯥꯗꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯝ ꯆꯥꯗꯅ ꯁꯥꯎꯅꯤꯡꯕ ꯃꯇꯝꯗ ꯑꯄꯥꯝꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯗꯨꯅ ꯋꯥꯈꯜꯗ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯐꯥꯎꯍꯜꯂꯤ ꯑꯃꯗꯤ ꯃꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯑꯅꯧꯕ ꯑꯦꯅꯔꯖꯤ ꯑꯃ ꯄꯤꯕꯤꯒꯅꯤ꯫ ꯅꯝꯕꯔ 5 ꯁꯨꯕ ꯑꯁꯤꯗꯤ ꯁꯣꯝ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯆꯥꯅꯔꯤꯕ ꯐ꯭ꯔꯨꯠ ꯈꯔꯗꯤ ꯍꯦꯛ ꯆꯥꯕꯗ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯈꯔ ꯃꯈꯩ ꯍꯟꯊꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯁꯥꯎꯔꯕ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯐꯣꯏ ꯅꯠꯇ꯭ꯔꯒ ꯀꯤꯍꯣꯝ ꯆꯥꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯎꯍꯩ ꯃꯈꯜ ꯑꯁꯤꯗ ꯁꯦꯔꯣꯇꯣꯅꯤꯟ ꯁꯥꯔꯤꯕ ꯇ꯭ꯔꯥꯏꯞꯇꯣꯐꯦꯟ ꯑꯦꯃꯤꯅꯣ ꯑꯦꯁꯤꯗ ꯑꯁꯤ ꯌꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯐ꯭ꯔꯨꯠ ꯃꯈꯜ ꯑꯁꯤ ꯆꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯑꯣꯏꯕ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯄꯣꯛꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯁꯣꯝꯁꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯀꯤꯍꯣꯝ ꯑꯃꯗꯤ ꯂꯐꯣꯏ ꯋꯥꯗꯅꯕ ꯊꯝꯕꯤꯌꯨ꯫ ꯅꯝꯕꯔ 6 ꯁꯨꯕ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯃꯗꯨ ꯊꯤꯕꯗ ꯅꯨꯃꯤꯠ ꯑꯃ ꯃꯥꯡꯍꯟꯕ ꯌꯥꯎꯏ꯫ ꯁꯣꯝꯅ ꯈꯪꯕꯤꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯂꯦꯐ ꯇꯨ ꯔꯥꯏꯠ ꯂꯣꯝꯗ ꯌꯦꯡꯗꯨꯅ ꯊꯤꯕ ꯍꯧꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯊꯤꯕꯗ ꯃꯤꯠ ꯑꯁꯤ ꯌꯦꯠꯂꯣꯝꯗꯒꯤ ꯑꯣꯏꯔꯣꯝꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯊꯤꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯇꯞꯊꯍꯜꯂꯤ ꯑꯃꯗꯤ ꯄꯣꯠꯁꯛ ꯑꯗꯨꯗ ꯐꯣꯀꯁ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯕꯁꯨ ꯉꯝꯍꯜꯂꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯊꯤꯕ ꯐꯪꯍꯟꯒꯅꯤ꯫ ꯅꯝꯕꯔ 8 ꯁꯨꯕ ꯑꯁꯤꯗꯤ ꯁꯣꯝꯁꯨ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯖꯣꯕꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯑꯌꯥꯝꯕꯗ ꯃꯥꯏ ꯄꯥꯛꯀꯟꯗꯦ꯫
हंदकी साइकोलॉजी हेक असिदी करिगुंबा सोमना इंटरव्यू पीबदा मतेंग सोइदना ओइगनी हाइना खंजै साइकोलॉजी की मतुंग इना सोमना करिगुंबा इंटरव्यू अमा पीबा चलमदाइदा हानना माइंड साइकोलॉजिकली प्रिपेयर तौदुना चटपा मथौ तागनी सोमना वखलदा असोमना खनबियु अइना इंटरव्यूअर सिंग अदु हानना फजना खंगनबा मियोय सिंगनी अदुगा मखोय सिंग अदु यामना कुइरबगी मतुंगदा उनबा चटपनी हाइना अदुमना तौबदा इसादा यामना पॉजिटिव ओइबा वखलोन अमा सोइदना लाकनी अमदी इंटरव्यूदा सोमना सोइदना फजना परफॉर्म सु तौगनी नंबर 9 सुबा असदी मसिमदी यामना चुमले अखोइना अनौबा मियोयसिंग मरु ओइना ऑपोजिट सेक्स सिंगा उनबदा यामना नर्वस ओइगली हाइबा मिकुप अदुदा सोमगी खोंखुत्सु मरिंग मरिंग सत्पा अमदी खुत्सासु लोइना इंगसिलकनी करिगुंबा सोमना कनागुंबी अमगा खुद सोंगनबा मतमदा सोइदना सोमगी खुद अदुगी असाबा दु चांग अमदा तंबियु मसिना सोमगी कॉन्फिडेंट लेवल अदु हेंगथनगनी अमदी अतोप मियोय अदुनासु सोमसी कॉन्फिडेंट लेबा मियोय अमा ओइना खनगनी नंबर 10 सुबा अस्ति अखोय खुदिमकना मसिमदी पामी मदुदी अतेनबा मतमदा थबक यामना तौदुना पोथादुना लेबा हाइबा असे मसिबु एचिव तौननबा अखोयना The dancing lady illusion trick asi sizinaba yai. Hojik video asida munna yengbiyu. Video asida nupi amamamna makong nama move tawri. Amuk mayayda leiriba nupi asida yengbiyu. Nupi asina left natraga right gi move tawri bra haibadu yengbiyu. Image asina right gi left move tawri. Karigumba somna ahanma nupi adu yengmu matamdadi mayaygi nupi adusu opposite direction da move tawu oina uramgani. मतौ असुमना सोमना सोमगी ब्रेन अदुबु तोइना ट्रेन तौदुना उरिबा नुपी अहुम अदुना चप मानबा डायरेक्शन दा सोइदना मूव तौबा उरक्कने नंबर 13 सुबा अस्ति करिगुंबा सोमना नर्वस चटपा मतमदा च्विंगम अमा सोइदना साइबियु सोमना थाजबा नत्रगा थाजदबा च्विंगम साइबना सोमगी ब्रेन दा थाजबा अमा हाइबदि कॉन्फिडेंट अमा सोइदना लेरि हाइबदु फावल्ले मतंग असदा सोमगी ब्रेन दा ट्रिक तौरि मदुदि करिगुंबा खुदोंग थीबा अमा लैरमलबदि च्विंगम सु साइरम लोय हाइना मसिनानी मी अयामना मथंदा चटपा मतमदा पब्लिक दा च्विंगम साइडन चलिबा से नंबर 12 सुबा असदि करिगुंबा सोमदा कनागुंबा नत्रगा कनागुंबी अमना सावरको मतमदा सोमना यामना इंगना लेबि मतंग असिदा सोमबु मिसक अदुना ngamgani हाइबदि नते अखोइना खंगी अचाको मैदि मई अमना मुथतप ओइथोक्ति हाइबा मसिगा चप मानना सोमगी असाउबा अदुना अतोप मियोय अदुगी असाउबा अदु फाथाबा ngamloi somna misak aduna ingthar panghaibiyu misak adugi wa adu tabiyu mathanda soidna guilty feel torkani amadi somna soidna mai pakpa misak amaibdu oigani matang asida daily dose manipur na mayamdagi kaini nabiya thangni jari amadi asumlaba interesting oiraba video kya amasu soidna pudun laksaki video asibu like share amadi channel asibu support tawwa kawbiganu maramde mayamgi support na ano ba video kya ama leptana puthokpa ngamjari bani